Lamdam asigi territorial integrity ngaknaba madi singnarakpa khudingmak miyamga loinana thengnanaba semkiba United Committee Manipur UCM gi chahi kunmanga mapung farakpagi Silver Jubilee celebration pangthokrai. India lingakna Manipur thugaina ba honarakpa khudingi mayokta UCM na lepkani. Lamdam asida ningsingba ngamdraba matamdagi laiminarakliba furupsingi marakta singchep tharakliba nungsi Libasing asi ngakthoknaba tongan ba furup singi luchingba CSO sing loinana laingakta yauriba miyamgi mihut singna ai yoiba thodang lominasi haina lubasigi president YK Direna pauzelakli UCM gi Silver Jubilee celebration thauramadu lamfelda leiba lubasigi office da lubasigi firal chingkhatuna hodokhi tungda Imphal East ki Palace compound da leiba iboyai ma sumang lila sanglenda mapungoiba thauram pangthokhi thauramadu da lamdam asigi tongan ba lup singi luchingba sing thaumi sing amadi miyamna saruk yakhi thauramadu da Direna makha taraduna India lingakna thengkhang kaya dagi Manipur gi punba ki saktam territorial integrity thugaina ba akan ba force kaya sizinaduna lakli masigi saruk moina lisingani kunga humdogi May ahumdagi India lingakna Chin kuki narco terrorist amadi proxy army sizinaduna lamdam asida leiriba yelho furup singi marakta lan tahanba khatna chaina babu communal conflict onthokduna miyambu nena tadaba fibam da leihalli ngasidi crisis asi hanadagi laiminarakliba naga kuki amadi maitei singi marakta ethnic line da base tawduna aikhoi masel Hananaba madi Kananaba force kaya sizinariba si wakal taminaba changi haiki. Lamdam asida chahi kayadagi laiminarakliba furup sing Manipuri ngaktani lamdam asida punna laiminarakpani punna chawkhat minaduna nungai yaifana leigadabani haiba wafam UCM gi president nasina fongdokhi. Koi punna hingminaba amasung punna saukina binabagi United Committee Manipur na hanadagi lepaga lawa firepto ngasi shu khongpham chena lepi samna ma phaimu hongdri Manipur tugai biaro India lengang na Manipur tugai na honar pa khuding makta koi khongpham chena lepkani haiba wafam du lepaga loinana majida laiminari ba kanglupur khuding makna punna hingminaba amasung punna saukun minabagi wakolo se masida lepminasi ekoi masel gi marakta singchep tharaka anda ekoi masel nungsina na basila ibising se ekoi laibiri ba lusing basing laingak Yobiribasing amusung lamdam sigi civil society organization ki tongan tongan kangluki laibiribasing sida ngasigi nomi sina lakpada koi tangdu laitaba amusung ing tapa Manipur kunai ma leina bona bada ai gi lupna lopom topo thodang singa do lomina si